Thoudam amakhan leginabani. Adusu kadayda sakhrabano khangde. Ngasi numit nini humni sure hajalakidaba. Lamhe tumhem banaha sinaga phadana hathokpikrabra haibasu khangde. Tonjao. Jiba oijarabasu. Mama watbada ihang hangbadawna tawi nungai kene. ꯅꯪꯒꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅꯦ ꯑꯣꯖꯥ ꯑꯣꯏ ꯍꯥꯏꯔꯒ ꯕꯤ.ꯑꯦ. ꯑꯣꯏ ꯍꯥꯏꯁꯤꯕꯨ ꯅꯌꯥꯝꯕꯗꯤ ꯉꯥꯎꯔꯤꯅꯤ ꯉꯥꯎꯗ ꯕꯤ.ꯑꯦ. ꯑꯣꯏꯔꯗꯤꯅꯦ ꯒꯨꯗ ꯂꯦꯚꯦꯜ ꯑꯣꯐꯤꯁꯥꯔ ꯍꯥꯏꯕꯅꯤ ꯒꯨꯗ ꯂꯦꯚꯦꯜ ꯑꯣꯐꯤꯁꯥꯔ ꯑꯩꯈꯣꯏ ꯇꯥꯇꯣ ꯑꯗꯨꯗꯤ ꯑꯣꯐꯤꯁꯥꯔ ꯄꯜꯂꯗꯤ ꯑꯗꯨꯗꯤ ꯆꯥꯎꯔꯦ ꯑꯩꯈꯣꯏ ꯇꯥꯇꯣ ꯅꯪ ꯊꯕꯛꯇꯨ ꯆꯥꯎꯔꯦꯅꯦ ꯇꯥꯇꯣ ꯁꯤꯒꯤ ꯑꯣꯐꯤꯁꯥꯔ ꯒꯥꯏꯗꯨꯗꯤ ꯃꯃꯤꯡꯒꯤ ꯋꯥꯅꯤ ꯅꯣꯡꯃ ꯑꯩꯒꯤ ꯏꯃꯧꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯃꯣꯏꯔꯥꯡ ꯐꯤꯖꯟ ꯏꯅꯐꯤ ꯑꯃꯅ ꯃꯀꯣꯛ ꯄꯨꯂꯞ ꯇꯧꯔꯒ ꯏꯃꯨꯡꯒꯤ ꯂꯩꯇꯦꯡ ꯑꯣꯏꯈꯤ ꯑꯗꯨꯒ ꯑꯇꯤꯊꯤ ꯑꯃꯒꯤ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯑꯇꯤꯊꯤ ꯃꯊꯛꯇ ꯂꯥꯛꯏꯔ ꯃꯈꯥꯗ ꯂꯥꯛꯏꯔꯕ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯗ ꯑꯩꯁꯤ ꯁꯨꯇꯤ ꯊꯣꯛꯀꯦꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯒꯦ ꯇꯧꯔꯛꯄ ꯑꯗ ꯑꯩꯈꯣꯏ ꯁꯥꯔꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯑꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯃꯤ ꯂꯩꯃꯈꯣꯡꯁꯤꯗ ꯑꯥꯔꯃꯤ ꯀꯃꯥꯟꯗꯔꯗꯣ ꯃꯇꯝ ꯈꯔ ꯃꯥꯁꯦ ꯁꯨꯇꯤ ꯂꯧꯗ ꯌꯥꯗ꯭ꯔꯦ ꯊꯥ ꯑꯅꯤꯃꯨꯛꯇꯪ ꯍꯥꯏꯔꯛꯄ ꯑꯗ ꯑꯩꯈꯣꯏ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯃꯣꯠꯇ ꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯁꯨꯇꯤꯗꯣ ꯂꯧꯔꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯥꯔꯅ ꯍꯥꯏꯕꯤꯔꯛꯄ ꯑꯗꯣ ꯇꯟꯖꯥꯅ ꯆꯥꯔꯤꯁꯨ ꯑꯩꯒꯤ ꯄꯣꯁꯇꯤꯡ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗꯒꯤ ꯑꯩꯈꯣꯏꯁꯤꯡꯒꯤ ꯂꯩꯃꯈꯣꯡꯁꯤꯗ ꯑꯥꯔꯃꯤ ꯀꯝꯄꯣꯏ ꯑꯃ ꯄꯨꯟꯅ ꯊꯣꯛꯀꯗꯕ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯑꯩꯈꯣꯏ ꯁꯥꯔꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯏꯕ ꯋꯥꯅꯤ ꯄꯨꯟꯅ ꯑꯗꯨꯒ ꯑꯩ ꯂꯩꯃꯈꯣꯡꯗꯅꯦ ꯔꯤꯄꯣꯔꯠ ꯇꯧꯔꯝꯃꯒ ꯑꯩꯒꯤ ꯁꯤꯐꯥꯏ ꯃꯌꯥꯝꯗ ꯑꯩꯒꯤ ꯀꯦꯁꯁꯤꯕꯨ ꯊꯤꯟꯕꯤꯔꯝꯃꯣꯅ ꯑꯩ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩꯅꯦ ꯋꯥꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪ ꯂꯩꯇꯕꯗ ꯑꯩꯒꯤ ꯍꯋꯥꯏ ꯈꯪꯉꯦ ꯍꯦ ꯃꯣꯏꯔꯥꯡ ꯐꯤꯖꯟꯒꯤ ꯏꯅꯐꯤ ꯃꯇꯦꯛ ꯅꯤꯡꯊꯤꯕꯤ ꯃꯥꯏꯊꯣꯡꯁꯤꯗ ꯀꯨꯇꯛ ꯇꯧꯕꯤ ꯈꯖꯥꯏꯁꯤꯅ ꯃꯒꯨꯟ ꯍꯥꯞ ꯆꯤꯝꯕꯥꯜ ꯃꯌꯥꯒꯤ ꯁꯝꯕꯨ ꯑꯁ ꯃꯁꯤꯗꯅꯦꯕ ꯑꯩꯅ ꯄꯥꯝꯍꯧꯔꯤꯁꯤ ꯃꯥꯗꯤ ꯀꯥꯗ ꯂꯩꯇꯕꯤꯒꯩ ꯑꯔꯥꯟꯕ ꯉꯥꯡꯕ ꯃꯤꯁꯤꯅ ꯑꯆꯨꯝꯕ ꯍꯦꯛꯇ ꯑꯣꯜꯂꯕ ꯌꯥꯝꯅ ꯂꯨꯔꯕ ꯃꯇꯝꯅꯤ ꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯅꯉꯣꯟꯗ ꯑꯔꯥꯟꯕ ꯊꯕꯛ ꯇꯧ ꯑꯔꯥꯟꯕ ꯋꯥ ꯉꯥꯡꯕ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯁꯤꯡꯅ ꯆꯠꯂꯨ ꯍꯥꯏꯕꯅꯤ ꯍꯣꯏ ꯐꯔꯦ ꯃꯇꯝ ꯊꯦꯡꯖꯤꯟꯈꯤꯅꯕꯅꯤ ꯅꯪ ꯆꯠꯀꯅꯤ ꯍꯥꯏꯕ ꯎꯅꯒꯅꯤ ꯍꯥꯏꯕꯗꯣ ꯎꯅꯖꯔꯨꯔꯣ ꯇꯣꯂꯦꯟꯒꯤ ꯃꯃꯧ ꯅꯨꯄꯤ ꯖꯔꯗꯥ ꯆꯥꯕꯤ ꯈꯩꯅꯤ ꯆꯥꯕꯤ ꯈꯔ ꯂꯩꯕꯗꯥꯏ ꯀꯔꯤꯅꯣ ꯃꯣꯏꯒ ꯐꯅꯕ ꯃꯤ ꯇꯥꯔꯤ ꯑꯩ ꯇꯥꯖꯁꯅꯨꯅꯦ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯐꯩꯒ ꯐꯩ ꯐꯠꯇꯦꯒ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯥꯎꯕ ꯂꯥꯎꯒꯦꯅꯦ ꯑꯣ ꯃꯃꯥ ꯂꯩꯀꯥꯏꯒꯤ ꯇꯣꯂꯦꯟꯒꯤ ꯃꯃꯧ ꯅꯨꯄꯤ ꯖꯔꯗꯥ ꯆꯥꯕꯤ ꯁꯤ ꯀꯩꯗꯧꯕ ꯍꯥꯏꯕꯅꯣ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯉꯔꯥꯡ ꯅꯃꯧ ꯅꯨꯄꯤꯗ ꯆꯥꯗꯨ ꯏꯪꯉꯤꯒ ꯁꯥꯏꯒ ꯃꯅꯝ ꯅꯨꯡꯁꯤꯗꯦꯒ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪ ꯇꯧ ꯑꯗꯨꯅ 이번에 있었어요. 이마가 뭐가 쉬우군요. 모두기 아빠는 열받아도 수많이 모두기 수많이 가기거든. 아이코이다 이것에 다음부터 잠들었어. 아이코이다 다모이다 이마가 바보 이수골만큼 한거든. 내가 네 거고 내가 무시 슈팅을 통증보다 너 혼자 전부 시들이 나 때문에 쉬어오는 혼자 전까지라 티켓 갖다 걸어요. ꯑꯗꯨꯗꯤ ꯇꯥꯊꯧꯕ ꯌꯥꯝ ꯐꯔꯦ ꯏꯇꯩꯕꯁꯦ ꯇꯥꯊꯧꯕꯒꯤ ꯊꯕꯛ ꯃꯐꯝꯗꯨꯗ ꯄꯨꯕꯤꯔꯒ ꯊꯕꯛ ꯃꯐꯝꯗꯨꯒꯤ ꯃꯐꯝ ꯐꯖꯕꯁꯤꯡꯗꯣ ꯏꯇꯩꯕꯁꯨ ꯈꯔ ꯎꯍꯟꯕꯗ ꯑꯗꯨꯗꯤ ꯐꯩ ꯇꯥꯕ 그것도 더 ꯀꯩ ꯂꯩꯔꯒꯦ 내가 이게 누워있잖아요. 애기 싸우는 음식 이마가 뭐가 하는 것들이 뭐지? 아이고 시끄러워. 이거 어떻게 하는 거야? 이슈지. 누빠 왜니에서 이제 강남이네. 뭐 말이 나이네 왜 강남? 라이 와는데네. 아이기 망드네. 사키나 피라는 거. 깜짝이 놀면은 거. 뭐 이거 많이 먹다 깜짝이 놀라먹어. 아들이 이슈는 빠스고 있네. 이슈는 빠스고 있네. 그러나 이슈는 명명 시에가 더 들어있네. 까리 좀 모르다. 홍종대는 밑에 꼬라거나. 홍종밥. 까우나대는 밑에 꼬라거나. 까우남밥. 비티게는 밑에 꼬라거나. 아토바. 뭐 이거 많은 인자리가 누미 싱그다 아마다 포트라디 감나봐. 누구라거나.
ꯑꯁ ꯑꯩꯒꯤꯗꯤꯅꯦ ꯏꯁꯨ ꯐꯪꯉꯗꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯈꯣꯏ ꯆꯠꯂꯁꯤꯔ ꯀꯗꯥꯏꯗ ꯑꯍꯟꯁꯤꯡꯅ ꯂꯩꯅꯅꯕ ꯍꯅꯨ ꯁꯪꯂꯦꯟ ꯍꯅꯨ ꯁꯪꯂꯦꯟ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ